ꯆꯥꯅꯤꯡꯕ ꯑꯃꯨꯛ ꯐꯥꯎꯗꯦ ꯑꯗꯒꯤ ꯅꯪꯅ ꯊꯣꯡꯉꯤꯕ ꯍꯋꯥꯏꯗꯣ ꯑꯩ ꯆꯥꯅꯤꯡꯗꯦꯕ ꯑꯩ ꯈꯅꯥꯎꯁꯤꯒ ꯍꯧꯖꯤꯛ ꯑꯃꯦꯠꯄ ꯃꯣꯔꯣꯛ ꯁꯥꯕꯗꯨꯃ ꯏꯔꯣꯟꯕ ꯑꯗꯨꯃ ꯆꯥꯅꯤꯡꯉꯦ ꯅꯪ ꯏꯟꯖꯥꯡꯗꯨꯕꯨꯗꯤ ꯙꯅꯥꯁꯤꯅ ꯍꯦꯟꯅ ꯍꯥꯎ ꯙꯅꯥ ꯐꯨꯠꯄꯁꯦ ꯃꯥ ꯍꯥꯎꯒꯗꯕ ꯃꯥꯟꯕꯅ ꯀꯩꯅꯤꯁꯦ ꯑꯗꯨꯒ ꯃꯌꯥꯝ ꯈꯥꯡꯗꯣ ꯁꯤꯒ ꯇꯤꯡꯅ ꯂꯩꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯒꯗꯤ ꯑꯁꯤꯃꯨꯛ ꯎꯠꯂꯒꯦ ꯉꯔꯥꯡ ꯈꯥꯡ ꯃꯃꯥꯡ ꯚꯤꯗꯤꯑꯣꯗ ꯈꯥꯡ ꯑꯅꯤꯈꯛ ꯂꯩꯔꯛꯈꯤꯕꯗꯣ ꯑꯁꯤ ꯃꯈꯨꯝꯁꯤꯅ ꯉꯔꯥꯡ ꯂꯩꯔꯛꯄꯗꯨꯅꯦꯕ ꯑꯗꯨꯒ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯍꯥꯟꯅꯒꯤ ꯑꯗꯨꯝ ꯆꯥꯟꯅꯔꯦ ꯑꯗꯣ ꯈꯤꯇꯪꯒ ꯆꯥꯎꯔꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯆꯥꯟꯅꯔꯅꯤ ꯑꯗꯣ ꯑꯗꯨꯝ ꯆꯥꯔꯦ ꯆꯥꯃꯇ ꯆꯥꯅ ꯑꯩꯈꯣꯏꯒꯤ ꯑꯃ ꯏꯅꯧꯋꯥꯏ ꯑꯃ ꯑꯗꯣ ꯑꯩꯈꯣꯏ ꯀꯀꯥ ꯍꯣꯏ ꯃꯃꯥꯡꯗ ꯆꯍꯤ ꯑꯅꯤ ꯃꯃꯥꯡ ꯂꯩꯕꯗ ꯂꯨꯄꯥ 100 ꯍꯥꯏꯌꯦꯕ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯁꯨꯝ ꯈꯪꯗꯦꯀꯣ ꯀꯀꯥꯅ ꯂꯩꯕꯗꯨꯅ ꯈꯤꯇꯪ ꯆꯥꯎꯔꯝꯒꯗ꯭ꯔꯥ ꯃꯥ ꯀꯀꯥꯏꯗꯨꯅ ꯈꯤꯇꯪ ꯆꯥꯎꯔꯝꯒꯗꯕ ꯃꯥꯜꯂꯦ ꯑꯗꯣ ꯁꯤꯅ 140 ꯍꯥꯏꯌꯦꯕ ꯑꯗꯣ 110 ꯑꯗꯨꯃꯥꯏꯅꯅꯤ ꯁꯤ ꯄꯨꯔꯛꯏꯁꯦ ꯑꯗꯣ ꯔꯥꯁꯤ ꯂꯩꯅ ꯄꯤꯛꯇꯛ ꯇꯧꯅ ꯑꯅꯤꯃꯛꯅꯦꯀꯣ ꯀꯣꯡꯉꯧꯒꯤ ꯈꯥꯡꯗꯣ ꯑꯩꯈꯣꯏ ꯊꯣꯡꯕ ꯍꯩꯅꯗꯕꯅ ꯈꯥꯡ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯈꯥꯡꯅꯦ ꯖꯣꯠꯀꯤ 2 ꯂꯩꯌꯦꯕ ꯑꯃꯅꯅꯦ ꯍꯥꯏꯗꯤ ꯍꯣꯔꯛꯇꯣꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤꯖꯤꯟꯅꯕ ꯍꯣꯔꯛꯇꯣꯔꯦ ꯍꯥꯏꯅ ꯇꯣꯛꯑꯦ ꯑꯗꯣ ꯑꯆꯧꯕ ꯑꯃ ꯂꯩꯌꯦꯕ ꯑꯆꯧꯕꯗꯣ ꯑꯩꯈꯣꯏ 2ꯔꯛ 3ꯔꯛ ꯊꯣꯡꯅꯔ ꯊꯝꯈꯤꯕ ꯑꯗꯣ ꯍꯣꯔꯛꯇꯣꯔꯦ ꯍꯥꯏꯅ ꯊꯣꯡꯕꯗꯗꯤꯅꯦ ꯈꯪꯗꯦ ꯍꯣꯅ ꯂꯩꯔꯝꯃꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯑꯗꯨꯅ ꯀꯣꯡꯉꯧꯒꯤ ꯈꯥꯡꯗꯣ ꯊꯣꯡꯕ ꯍꯩꯅꯗꯕꯅ ꯍꯤꯟꯖꯥꯡꯒ ꯍꯥꯎꯇꯕ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜ ꯈꯜꯂꯦ ꯑꯩꯅ ꯑꯗꯨꯅ ꯃꯃꯥꯗ ꯑꯩ ꯁꯤ ꯈꯥꯡꯁꯦ ꯊꯣꯡꯕ ꯍꯩꯅꯗꯦ ꯁꯥꯊꯤꯅ ꯍꯩꯅꯗꯦ ꯄꯪꯄꯣꯛꯇꯁꯨ ꯄꯣꯛꯏ ꯁꯔ ꯁꯔ ꯅꯥꯜꯂꯒ ꯍꯥꯏꯅ ꯑꯗꯒꯤ ꯉꯁꯤ ꯆꯠꯂꯤꯉꯥꯏꯁꯤꯒꯅꯦ ꯏꯅꯩꯁꯨ ꯆꯥꯎꯅ ꯑꯃ ꯂꯩꯁꯜꯂꯦ ꯑꯃꯃꯝ ꯂꯩꯔꯦ ꯍꯧꯖꯤꯛ ꯃꯇ ꯆꯥꯗ꯭ꯔꯗꯤ ꯌꯦꯡꯉꯨ ꯔꯥꯁꯤ ꯂꯩꯌꯦꯕ ꯈꯥꯡꯁꯦ ꯄꯤꯛꯇꯛ ꯇꯧꯔꯒꯅꯦ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯒꯩꯁꯤꯒꯅꯦ ꯁꯨꯅꯨ ꯇꯤꯡꯅ ꯊꯝꯃꯦ ꯁꯨꯅꯨꯁꯦ ꯇꯤꯡꯕ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯍꯥꯟꯅꯗꯩ ꯇꯧꯕ ꯄ꯭ꯔꯣꯁꯦꯁꯇꯨꯒ ꯃꯥꯅ ꯍꯧꯖꯤꯛ ꯍꯥꯏꯔꯛꯄꯗꯨꯒ ꯈꯔ ꯈꯦꯠꯅꯩꯌꯦꯕ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯎꯠꯂꯛꯀꯦ ꯀꯃꯥꯏ ꯇꯧꯕꯅꯣ ꯀꯩꯅꯣ ꯍꯥꯏꯗꯤ ꯈꯥꯡ ꯂꯩꯔꯒ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯕ ꯃꯤꯁꯨ ꯃꯌꯥꯝ ꯂꯩ ꯑꯩ ꯏꯁꯥꯃꯛꯄꯨ ꯈꯪꯗꯦꯕꯀꯣ ꯑꯗꯨꯒꯤ ꯃꯑꯣꯡꯗꯣ ꯍꯥꯟꯅꯗꯩꯒ ꯈꯔ ꯈꯦꯠꯅꯕꯗꯣꯀꯣ ꯃꯌꯥꯝꯗ ꯁꯨꯝ ꯇꯥꯛꯆꯔꯛꯀꯦ ꯈꯪꯗꯕ ꯂꯩꯔꯁꯨ ꯌꯦꯡꯉꯒ ꯁꯨꯝ ꯈꯪꯕ ꯉꯝꯒꯅꯤ ꯃꯌꯥꯝ ꯈꯥꯡꯁꯦ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔꯅꯤ ꯁꯨꯅꯨ ꯇꯩꯁꯜꯂꯅꯤ ꯃꯐꯝꯁꯦ ꯈꯤꯇꯪꯗꯤ ꯃꯣꯠꯂꯤꯀꯣ ꯑꯗꯨꯏꯁꯨ ꯑꯁꯨꯝ ꯅꯣꯡ ꯅꯨꯡꯇꯤꯒꯤ ꯂꯦꯞꯇꯅ ꯆꯨꯕꯩꯅ ꯀꯌꯥꯝ ꯀꯔꯤ ꯅꯥꯟꯅꯔꯤꯒꯦꯁꯦ ꯅꯥꯟꯕꯨ ꯅꯥꯟꯃꯜꯂꯦ ꯍꯥꯏꯃꯤ ꯍꯧꯖꯤꯛ ꯃꯥꯅ ꯅꯪꯅ ꯍꯥꯟꯅ ꯇꯧꯕꯅ ꯀꯃꯥꯏꯅꯅꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯥꯏꯔꯛꯏꯁꯤꯅ ꯀꯃꯥꯏꯅꯅꯣ ꯃꯥ ꯍꯥꯏꯁꯦ ꯃꯅꯨꯡ ꯃꯄꯥꯟ ꯂꯣꯏ ꯁꯨꯅꯨ ꯇꯩꯁꯜꯂꯣ ꯀꯪꯍꯜꯂꯣ ꯀꯪꯉꯒ ꯑꯗꯨꯗꯩꯗꯤ ꯏꯁꯤꯡꯗ ꯄꯨꯡꯈꯥꯏ ꯑꯃ ꯇꯤꯡꯉꯨ ꯍꯥꯏ ꯑꯗꯩ ꯂꯧꯈꯠꯂꯒ ꯀꯩꯅꯣ ꯃꯩ ꯂꯧꯈꯠꯂꯒ ꯄꯪꯂꯥ ꯊꯥꯕꯗꯣ ꯄꯥꯡꯈꯣꯂꯥꯒ ꯄꯥꯡꯈꯣꯛꯀ ꯑꯗꯩ ꯁꯥꯊꯤꯒ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯟꯅ ꯅꯪꯅ ꯇꯧꯔꯝꯃꯤꯗꯨꯅꯣ ꯀꯃꯥꯏꯅꯅꯣ ꯑꯩꯅ ꯇꯧꯔꯗꯤ ꯁꯨꯅꯨꯒ ꯇꯩꯗꯦꯗ ꯁꯨꯝ ꯄꯣꯔꯛꯄꯒ ꯃꯩ ꯊꯥꯔꯤꯔꯣ ꯄꯨꯔꯛꯄ꯭ꯔꯥ ꯇꯤꯡꯉꯒ ꯑꯗꯨ ꯁꯨꯅꯨ ꯇꯩꯌꯨ ꯍꯥꯏꯕꯒꯤ ꯃꯔꯝꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯗꯤ ꯀꯔꯤ ꯀꯔꯥ ꯌꯣꯈꯥ ꯀꯔꯤ ꯀꯔꯥ ꯍꯦꯟ ꯂꯣꯏ ꯆꯥꯛꯊꯣꯛꯈꯤꯅꯤ ꯍꯥꯏꯌꯦ ꯑꯣ ꯐꯠꯇꯕ ꯃꯣꯏꯒꯤ ꯀꯩꯅꯣ ꯃꯩꯆꯥꯛꯇꯣ ꯖꯣꯜꯂꯤꯕ ꯅꯨꯄꯥꯗꯣ ꯍꯥꯏꯔꯛꯏ ꯑꯗꯨꯅꯤ ꯃꯌꯥꯝ ꯈꯪꯗꯕ ꯂꯩꯔꯁꯨ ꯍꯥꯏꯗꯤ ꯃꯥꯅ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯇꯧꯕꯗꯨꯅ ꯃꯥ ꯍꯥꯏꯗꯣ ꯈꯥꯡ ꯄꯣꯛꯈꯥꯏꯒꯅꯤ ꯍꯥꯏꯅꯦꯕ ꯈꯥꯡꯗꯣ ꯈꯥꯡ ꯃꯅꯨꯡꯗ ꯃꯩ ꯊꯥꯅꯣ ꯍꯥꯏꯌꯦ ꯈꯥꯡꯗꯣ ꯆꯦꯈꯥꯏꯒꯅꯤ ꯍꯥꯏꯌꯦꯕ ꯃꯅꯨꯡꯗ ꯃꯩ ꯊꯥꯔꯗꯤ ꯆꯦꯈꯥꯏꯅꯤ ꯍꯥꯏ ꯑꯩꯈꯣꯏꯗꯤ ꯃꯃꯥ ꯍꯥꯟꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯅ ꯇꯧꯋꯤꯔꯥ ꯍꯥꯏꯅ ꯑꯩ ꯈꯟꯖꯤꯜꯂꯛꯏꯕ ꯍꯟꯗꯛꯀꯤ ꯑꯃ ꯆꯦꯈꯥꯏꯈꯤꯕꯗꯣ ꯑꯩ ꯃꯅꯨꯡ ꯃꯩ ꯊꯥꯗꯦꯕꯣ ꯑꯗꯣ ꯍꯟꯗꯛꯇꯤ ꯁꯨꯃꯥꯏꯅ ꯃꯥ ꯍꯥꯏꯔꯛꯄꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯔ ꯌꯦꯡꯉꯅꯤ ꯑꯗꯣ ꯆꯦꯈꯥꯏꯔꯁꯨ ꯃꯥꯅ ꯍꯟꯅ ꯄꯨꯔꯛꯎ ꯍꯥꯏꯅ ꯍꯥꯏꯌꯦꯕ ꯃꯥ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯇꯧꯔ ꯆꯦꯈꯥꯏꯔꯗꯤ ꯑꯗꯣ ꯃꯌꯥꯝꯗꯤ ꯀꯃꯥꯏ ꯇꯧꯅꯔꯤꯕ ꯑꯗꯨꯗꯤ ꯈꯪꯖꯗꯦ ꯇꯦꯡꯀꯣꯠꯇꯣ ꯈꯔ ꯆꯤꯡꯁꯜꯂꯣ ꯈꯔ ꯀꯃꯥꯏ ꯇꯧꯅꯔꯤꯕ ꯈꯪꯗꯦ ꯑꯗꯣ ꯃꯥꯏ ꯑꯇꯧꯕꯗꯨꯁꯨ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯣ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧ ꯑꯩꯕꯨꯗꯤ ꯈꯪꯖꯗꯦꯀꯣ ꯑꯩꯈꯣꯏ ꯃꯥꯅ ꯇꯧꯕꯗ ꯃꯥ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏꯅ ꯍꯥꯏꯌꯦꯕ ꯑꯗꯣ ꯍꯟꯗꯛꯇꯤ ꯃꯥꯅ ꯁꯨꯅꯨ ꯇꯩꯌꯨ ꯍꯥꯏꯔꯛꯄ ꯌꯨꯝꯗꯗꯤ ꯁꯨꯅꯨ ꯃꯌꯥꯝ ꯂꯩꯕꯅꯤꯅꯅꯦ ꯁꯨꯅꯨꯗꯣ ꯇꯩꯔꯣ ꯍꯥꯏꯅ ꯇꯩꯔꯅꯤ ꯈꯥꯡꯁꯨ ꯔꯥꯁꯤ ꯂꯩꯕ ꯅꯠꯇ꯭ꯔꯥꯀꯣ ꯄꯤꯛꯇꯛ ꯇꯧꯔꯗꯅ ꯌꯥꯝꯁꯨ ꯆꯥꯟꯅꯈ꯭ꯔꯦ ꯍꯥꯏꯕ ꯏꯅꯧꯒꯤ ꯍꯥꯏꯔꯒꯗꯤ ꯈꯔꯗꯤ ꯆꯥꯎꯔꯦ ꯑꯗꯨꯁꯨ ꯌꯥꯔꯦ ꯌꯥꯝ ꯄꯤꯔꯁꯨ ꯄꯥꯝꯃꯨꯔꯤ ꯀꯩꯅꯣ ꯇꯧꯕꯁꯤꯅ ꯆꯞ ꯆꯥꯔꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯨ ꯑꯁꯤ ꯂꯣꯏꯔꯒ ꯑꯁꯤꯁꯦ ꯀꯪꯍꯜꯂꯅꯤ ꯉꯁꯤ ꯋꯦꯗꯔꯁꯦ ꯁꯥꯗꯦꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯠ ꯁꯤꯠꯂꯤ ꯑꯁꯤ ꯀꯪꯍꯜꯂꯒ ꯑꯪꯀ ꯄꯨꯈ꯭ꯔꯤꯗ ꯄꯨꯡꯈꯥꯏ ꯑꯃ ꯂꯨ ꯈꯣꯠꯅ ꯇꯧꯕꯗꯣ ꯑꯩ ꯁꯨꯝ ꯄꯨꯡꯈꯥꯏ ꯑꯃ ꯏꯁꯤꯡꯗ ꯇꯤꯡꯉꯥꯏ ꯑꯗꯣ ꯑꯩ ꯁꯨꯝꯅꯦ ꯃꯇꯦꯛ ꯎꯠꯂꯛꯀꯦ ꯚꯤꯗꯤꯑꯣ ꯑꯩꯒꯤꯗ ꯚꯤꯗꯤꯑꯣ ꯁꯨꯝ ꯌꯨꯝꯗ ꯀꯔꯤ ꯂꯩꯕ ꯈꯣꯠꯄ ꯀꯃꯥꯏꯅ ꯇꯧꯕ ꯑꯗꯨꯒꯨꯝꯕꯁꯦ ꯁꯨꯝ ꯈꯔ ꯎꯠꯂꯛꯀꯦ ꯃꯌꯥꯝꯅ ꯇꯧꯅꯕꯒ ꯃꯥꯟꯅꯕ꯭ꯔꯥ ꯃꯥꯟꯅꯗꯕ꯭ꯔꯥꯁꯨ ꯁꯨꯝ ꯍꯥꯏꯕꯤꯔꯛꯑꯣ
ꯌꯥꯔꯦ ꯁꯤꯃꯨꯛ ꯍꯧꯖꯤꯛꯇ ꯇꯤꯡꯕ ꯁꯨꯅꯨꯅꯤꯅ ꯁꯥꯗꯦꯕ ꯑꯗꯨꯅ ꯑꯁꯤ ꯃꯈꯥꯡ ꯑꯅꯤ ꯔꯥꯁꯤ ꯂꯩꯖꯥ ꯃꯇꯝ ꯆꯥꯅ ꯑꯅꯤꯁꯤ ꯆꯞ ꯆꯥꯅ ꯐꯪꯉꯦ ꯑꯍꯥꯟꯕꯩꯗꯨꯒꯗꯤ ꯌꯥꯝꯅꯅꯦ ꯈꯥꯡꯗꯣ ꯑꯆꯧꯕꯇ ꯑꯣꯏꯈ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯑꯆꯧꯕ ꯃꯊꯧ ꯇꯥꯕ ꯃꯇꯝꯗꯕꯨꯗꯤ ꯃꯇꯝ ꯆꯥꯕꯗꯣ ꯑꯩꯈꯣꯏꯗꯤ ꯃꯤꯗꯣ ꯆꯥꯝꯗꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯁꯤ ꯆꯞ ꯆꯥꯏꯌꯦꯕ ꯈꯥꯡꯗꯤ ꯂꯩꯅꯤ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝ ꯈꯟꯕ ꯑꯗꯨꯗꯣ ꯑꯩꯈꯣꯏꯒꯤ ꯀꯣꯡꯉꯧꯒꯤ ꯈꯥꯡꯗꯣ ꯍꯩꯅꯗꯦ ꯀꯣꯡꯉꯧ ꯈꯥꯡꯗꯤ ꯑꯍꯨꯝꯕꯨ ꯂꯩ ꯑꯆꯧꯕ ꯑꯅꯤꯈꯛꯀ ꯃꯆꯥ ꯑꯃꯒ ꯁꯤꯖꯤꯟꯅꯕꯗꯣ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯗꯣ ꯍꯩꯅꯗꯦꯕ ꯄꯣꯛꯇꯨ ꯄꯣꯛꯏꯅꯦ ꯀꯣꯡꯉꯧꯒꯤ ꯈꯥꯡꯗꯣ ꯁꯔ ꯁꯔ ꯅꯥꯜꯂꯒ ꯑꯗꯣ ꯃꯌꯥꯝ ꯃꯊꯪꯒꯤ ꯄ꯭ꯔꯣꯁꯦꯁ ꯇꯧꯕꯅꯦ ꯑꯃꯨꯛ ꯃꯇꯦꯛ ꯑꯗꯨꯃꯥꯏꯅ ꯑꯩ ꯎꯠꯂꯛꯀꯦ ꯃꯌꯥꯝ ꯂꯣꯏꯔꯦ ꯑꯅꯤꯃꯛ ꯑꯗꯣ ꯍꯧꯖꯤꯛꯅꯦ ꯅꯨꯡꯁꯥꯗꯣ ꯉꯁꯤ ꯊꯣꯛꯇꯕꯅꯤꯅ ꯁꯤꯗ ꯁꯨꯝ ꯊꯝꯃꯁꯤ ꯅꯠꯇ꯭ꯔꯥ ꯁꯤꯗ ꯁꯨꯝ ꯊꯝꯃꯅꯤ ꯑꯗꯣ ꯀꯪꯕꯗꯗꯤ ꯈꯔ ꯀꯨꯏ ꯆꯪꯉꯅꯤ ꯍꯥꯏꯗꯤ ꯅꯨꯡꯁꯥ ꯅꯥꯟꯅ ꯏꯁꯥꯗꯤ ꯆꯈꯥꯏꯅ ꯀꯪꯕꯗꯣ ꯑꯗꯨꯗꯤ ꯑꯣꯏꯔꯔꯣꯏ ꯑꯗꯨ ꯁꯤꯄꯅꯤꯅ ꯁꯨꯝ ꯌꯥꯔꯅꯤ ꯑꯗꯣ ꯁꯤꯗ ꯁꯨꯝ ꯊꯝꯃꯝꯃꯒꯦ. The next morning. ꯃꯌꯥꯝ ꯉꯔꯥꯡ ꯈꯥꯡ ꯇꯤꯡꯉꯝꯕꯗꯣ ꯉꯔꯥꯡꯗꯤ ꯑꯩꯈꯣꯏ ꯑꯩꯅ ꯍꯥꯏꯗꯅꯀꯣ ꯅꯨꯡꯁꯥ ꯌꯥꯝ ꯊꯣꯛꯇꯕꯅꯤꯅꯅꯦ ꯉꯔꯥꯡ ꯅꯨꯡꯗꯥꯡꯐꯥꯎ ꯂꯣꯏ ꯇꯤꯡꯉꯦ ꯑꯗꯨ ꯅꯣꯡꯉꯥꯜꯂꯒ ꯅꯣꯡ ꯈꯤꯇꯪ ꯈꯤꯛꯑꯦ ꯅꯣꯕꯥꯞꯒ ꯄꯥꯜꯂꯦ ꯑꯗꯨꯒ ꯃꯌꯥꯝ ꯈꯥꯡꯗꯣ ꯁꯤꯒ ꯇꯤꯡꯅ ꯂꯩꯔꯦ ꯍꯧꯖꯤꯛ ꯂꯧꯈꯠꯂꯅꯤ ꯄꯨꯡꯃꯨꯛ ꯐꯥꯔꯦꯕ ꯇꯤꯡꯕꯁꯦ ꯃꯌꯥꯝ ꯅꯣꯡꯁꯦ ꯈꯔ ꯀꯟꯅ ꯆꯨꯈꯠꯂꯦ ꯑꯗꯨꯅ ꯂꯧꯈꯠꯍꯧꯔꯒꯦ ꯅꯣꯡꯁꯦ ꯀꯟꯅ ꯆꯨꯔꯗꯤ ꯍꯣꯔꯦꯟ ꯀꯩꯅꯣ ꯇꯧꯕ ꯑꯩꯅ ꯀꯂꯥꯛ ꯆꯣꯛꯄꯅ ꯏꯁꯥꯁꯦ ꯑꯔꯨꯝ ꯍꯧꯔꯨꯕꯁꯦ ꯈꯪꯗꯦ ꯏꯁꯦꯡ ꯁꯦꯡꯗ꯭ꯔꯤꯌꯥꯕ ꯀꯂꯥꯛ ꯈꯨꯆꯣꯛ ꯑꯃꯅꯤ ꯁꯨꯅꯨꯁꯦ ꯑꯃꯨꯛ ꯀꯣꯛ ꯂꯥꯛꯇꯦꯅꯦ ꯅꯠꯇ꯭ꯔꯥ ꯁꯨꯅꯨꯁꯦ ꯄꯨꯔꯥ ꯆꯨꯁꯟꯅ ꯂꯩꯔꯦ ꯍꯧꯖꯤꯛ ꯃꯩ ꯊꯥꯔꯨꯗ꯭ꯔꯣꯝ ꯑꯩ ꯑꯃꯨꯛꯀ ꯄꯨꯕꯤꯔꯒꯦ ꯅꯣꯡ ꯆꯨꯔꯤꯁꯦ ꯅꯨꯡꯕꯨꯗꯤ ꯅꯨꯡꯉꯥꯏ ꯏꯁꯥ ꯈꯔ ꯏꯪꯊꯅꯕ ꯑꯗꯣ ꯂꯝꯕꯤ ꯈꯜꯂꯒꯗꯤ ꯆꯨꯍꯟꯅꯤꯡꯗꯦ ꯑꯃꯣꯠꯄ ꯊꯨꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯥ ꯃꯅꯤꯡꯗ ꯑꯝꯇꯪ ꯊꯣꯛꯎꯒꯦꯅ ꯆꯠꯈ꯭ꯔꯤꯕ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯣꯏ ꯍꯥꯞꯄꯝꯃꯨ ꯀꯥꯏꯅ ꯑꯩꯉꯣꯟꯗꯒ ꯊꯧꯗꯥꯔꯝꯃꯦ ꯑꯩꯅ ꯄꯥꯡꯒꯜ ꯑꯃꯐꯥꯎ ꯌꯥꯎꯗꯦꯕꯣ ꯏꯁꯥꯁꯦ ꯑꯗꯨꯏꯁꯨ ꯈꯔꯗꯤ ꯁꯣꯏꯔꯒ ꯍꯥꯞꯄꯒꯦ ꯑꯩꯁꯨ ꯆꯥꯛ ꯆꯥꯅꯤꯡꯕꯗꯣ ꯑꯃꯨꯛ ꯐꯥꯎꯗꯦ ꯑꯗꯒꯤ ꯅꯪꯅ ꯊꯣꯡꯉꯤꯕ ꯍꯋꯥꯏꯗꯣ ꯑꯩ ꯆꯥꯅꯤꯡꯗꯦꯕ ꯑꯩ ꯈꯅꯥꯎꯁꯤꯒ ꯍꯧꯖꯤꯛ ꯑꯃꯦꯠꯄ ꯃꯣꯔꯣꯛ ꯁꯥꯕꯗꯨꯃ ꯏꯔꯣꯟꯕ ꯑꯗꯨꯃ ꯆꯥꯅꯤꯡꯉꯦ ꯅꯪ ꯏꯟꯖꯥꯡꯗꯨꯕꯨꯗꯤ ꯙꯅꯥꯁꯤꯅ ꯍꯦꯟꯅ ꯍꯥꯎ ꯙꯅꯥ ꯐꯨꯠꯄꯁꯦ ꯃꯥ ꯍꯥꯎꯒꯗꯕ ꯃꯥꯟꯕꯅ ꯀꯩꯒꯤꯅꯤꯁꯦ ꯍꯥꯎꯔꯝꯒꯅꯤꯕꯣ ꯁꯟꯅꯒ ꯆꯥꯕꯗ ꯍꯥꯎꯔꯤꯅꯤꯅꯦ ꯑꯗꯣ ꯑꯁꯤꯗꯤ ꯃꯤ ꯁꯟꯊꯤꯅꯤ ꯑꯃꯗꯨꯅ ꯃꯤ ꯁꯟꯒꯤꯗꯨꯗꯤ ꯋꯥꯏꯀꯨꯞꯅꯤ ꯍꯣꯏꯕ ꯑꯗꯨ ꯑꯣꯏꯔꯁꯨꯅꯦ ꯃꯣꯏꯒꯤ ꯄꯦꯠꯊꯔꯒ ꯃꯣꯟ ꯂꯥꯎꯔꯛꯄꯁꯦ ꯍꯥꯎꯒꯗꯕ ꯃꯥꯟꯕꯅ ꯑꯩꯗꯤꯕꯣ ꯑꯁꯦꯡꯕ ꯃꯌꯥꯝ ꯈꯥꯡ ꯐꯨꯠꯄꯁꯨ ꯑꯩꯈꯣꯏ ꯃꯥꯅ ꯍꯧꯖꯤꯛ ꯃꯥ ꯑꯃꯨꯛ ꯐꯨꯠꯂꯦ ꯑꯩꯈꯣꯏ ꯇꯥꯏꯁꯟꯁꯨ ꯍꯤꯗꯥꯛ ꯄꯤꯖꯔꯦ ꯉꯔꯥꯡ ꯄꯨꯕꯤꯔꯨꯕꯗꯣ ꯑꯗꯨꯒ ꯈꯥꯡ ꯐꯨꯠꯄꯁꯦ ꯍꯥꯏꯗꯤ ꯀꯃꯥꯏ ꯇꯧꯅꯕ ꯃꯥꯒꯤ ꯗꯤꯖꯥꯏꯟ ꯀꯔꯤ ꯇꯧꯅꯔꯤꯕ ꯈꯪꯖꯗ꯭ꯔꯦꯀꯣ ꯑꯗꯣ ꯃꯥꯒꯤ ꯑꯇꯧꯕꯁꯤꯡꯅ ꯀꯃꯦꯟꯁꯇ ꯁꯨꯝ ꯍꯥꯏꯔꯛꯑꯣ ꯑꯗꯨꯒ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯨ ꯂꯣꯏꯁꯤꯜꯂꯒꯦꯕ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯁꯨꯝ ꯍꯥꯏꯗꯤ ꯀꯃꯥꯏ ꯇꯧꯕ ꯃꯌꯥꯝꯒ ꯃꯥꯟꯅꯕ ꯃꯥꯟꯅꯗꯕ ꯈꯪꯗꯕꯁꯨ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤꯀꯣ ꯑꯗꯨꯒꯤ ꯁꯨꯝ ꯃꯌꯥꯝꯒ ꯁꯦꯌꯔ ꯇꯧꯕꯅꯤ ꯑꯗꯨ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯃꯊꯪꯒꯤ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ ꯕꯥꯏ